ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯔꯦ ꯍꯛꯆꯥꯡ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯁꯤ ꯂꯦꯞꯆꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯏꯁꯥꯁꯤ ꯄꯨꯔꯥ ꯐꯕꯃꯛ ꯅꯠꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯨꯏꯅ ꯁꯨꯝ ꯂꯦꯞꯁꯤꯜꯂꯛꯄꯁꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯤꯔꯝꯒꯅꯤ ꯈꯟꯅ ꯉꯁꯤꯗꯒꯤ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯇꯥꯍꯜꯂꯨꯗꯕꯒꯤꯗꯃꯛ MSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯖꯔꯤ ꯕꯤꯅꯣꯗ ꯐꯨꯝꯕꯪꯅꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯉꯁꯤꯁꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅꯁꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯊꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯀꯨꯏꯅ ꯄꯨꯜꯂꯛꯂꯕ ꯃꯔꯨꯞꯀꯤ ꯄꯥꯎ ꯇꯥꯕꯗ ꯃꯃꯥꯒꯤ ꯋꯥꯗꯨ ꯊꯑꯣꯏꯗꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯇꯣꯝꯕ ꯕꯤꯅꯣꯗꯇ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯅꯍꯥꯛꯅ ꯆꯤꯡꯁꯥꯡꯕꯨ ꯍꯦꯛ ꯐꯪꯕꯒꯅꯦ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯈꯣꯡꯅꯥꯡꯈꯣꯡ ꯃꯈꯣꯡ ꯑꯗꯨꯕꯨ ꯇꯧꯒꯗꯕꯅꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯔꯕꯗꯤ ꯄꯨꯡ 2ꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯅꯣꯡꯉꯥꯟꯕ ꯌꯥꯗꯦ ꯑꯃꯗꯤ ꯌꯦꯡꯈꯣꯡ ꯀꯣꯏꯕ ꯌꯥꯗ꯭ꯔꯦ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯅꯈꯣꯏ ꯇꯔꯥꯏꯅ ꯈꯟꯒꯅꯨ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯉꯁꯤ ꯄꯥꯡꯊꯣꯛꯅꯤ ꯍꯥꯏꯔꯤꯉꯩ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯦ ꯄꯨꯡꯇꯨꯝ ꯇꯨꯝꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯊꯋꯥꯏ ꯊꯥꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯇꯣꯝꯕꯅ ꯊꯋꯥꯏ ꯑꯁꯤꯈꯛ ꯑꯣꯏꯔꯕꯗꯤ ꯐꯩ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗꯕ ꯑꯉꯥꯡ ꯁꯨꯏꯔꯦꯟ ꯀꯌꯥ ꯑꯃꯁꯨ ꯉꯁꯤꯗꯤ ꯇꯝꯊꯤꯕꯒꯤ ꯃꯁꯛꯅꯤ ꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯊꯝꯕꯥꯜꯅ ꯐꯔꯦ ꯐꯔꯦ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯀꯩ ꯇꯧꯁꯤꯟꯍꯧꯁꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯏꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯌꯥꯗꯦ ꯐꯤꯁꯦꯡ ꯁꯦꯠꯀꯗꯕꯅꯤ ꯕꯤꯅꯣꯗ ꯂꯟ ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯨꯗꯩ ꯑꯁꯦꯡꯕ ꯑꯃ ꯍꯣꯡꯗꯣꯛꯎ ꯂꯩꯀꯥꯏ ꯈꯪꯍꯟꯕ ꯌꯥꯗꯦ ꯇꯨꯃꯤꯟꯅ ꯎꯗ꯭ꯔꯤꯉꯩ ꯆꯤꯡ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯂꯟꯅ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ ꯏꯅꯦ ꯆꯤꯡ ꯑꯗꯨꯗ ꯅꯠꯇꯕ ꯑꯇꯩ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯊꯝꯕꯥꯜꯅ ꯌꯥꯗꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯣꯛꯄ ꯅꯨꯃꯤꯠꯅꯦ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯃꯨꯊꯠꯈꯤꯕ ꯅꯨꯃꯤꯠ ꯊꯣꯛꯑꯦ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 18ꯅꯦ ꯂꯟ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯤꯔꯕꯁꯨ ꯀꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯐꯅ ꯃꯍꯥꯛꯁꯨ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯒꯤ ꯈꯪꯖꯤꯜꯂꯤ ꯂꯤꯛꯂꯥꯏ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯂꯥꯏꯊꯧꯕ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯖꯔꯤ ꯑꯃꯝꯕꯅ ꯀꯣꯟꯁꯤꯟꯕ ꯑꯉꯥꯟꯕꯅ ꯀꯣꯟꯊꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯛꯍꯟꯕꯤꯒꯅꯨ ꯅꯆꯥꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤꯕ ꯕꯣꯔ ꯑꯁꯦ ꯑꯁꯤꯃꯇꯪꯗꯤ ꯅꯆꯥꯅ ꯄꯤꯕꯤꯌꯨ ꯄꯨꯝꯅꯃꯛꯀꯤ ꯃꯪꯒꯣꯜ ꯑꯣꯏꯍꯟꯕꯤꯌꯨ ꯂꯥꯏꯗꯨ ꯈꯣꯏꯔꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯖꯔꯛꯂꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯍꯧꯖꯤꯛꯇ ꯆꯥꯛꯍꯧꯕ ꯀꯦꯟꯗꯜꯗꯨ ꯃꯨꯠꯈꯤ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯁꯈꯤꯅꯥ ꯑꯃꯗꯤ ꯄꯤꯔꯔꯦ ꯂꯤꯛꯂꯥꯏ ꯄꯥꯈꯠꯆꯔꯝꯃꯤ ꯃꯆꯤ ꯃꯪꯕ ꯍꯧꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯃꯇꯣꯝꯇ ꯊꯝꯕꯥꯜꯅ ꯇꯥꯛꯄ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯦꯟꯇꯔꯟꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯃꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯐꯝ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥ ꯇꯝꯅ ꯌꯩꯔꯛꯏ ꯍꯥꯏꯐꯦꯠ ꯍꯩꯅꯖꯗꯦ ꯂꯤꯛꯂꯥꯏꯗꯨ ꯀꯤꯅ ꯂꯥꯛꯄꯗ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯛꯂꯦ ꯎ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥꯅ ꯆꯤꯡꯃꯥꯏ ꯑꯗꯨ ꯄꯨꯛꯅꯤꯡ ꯅꯤꯜꯂꯝꯃꯤ ꯂꯤꯛꯂꯥꯏꯒꯤ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯔꯤ ꯂꯤꯛꯂꯥꯏ ꯀꯤꯗꯤ ꯇꯁꯦꯡꯅ ꯑꯗꯨ ꯃꯍꯥꯛ ꯌꯥꯏꯔꯦꯝꯕꯒꯤ ꯅꯨꯡꯁꯤꯕꯅ ꯀꯟꯈꯤꯕꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯊꯖꯅ ꯂꯥꯛꯆꯔꯤ ꯆꯥꯎꯅ ꯐꯟꯅ ꯃꯁꯥ ꯃꯔꯦꯡ ꯀꯌꯥ ꯑꯃ ꯂꯣꯡꯗꯨꯅ ꯍꯧꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡꯈꯣꯡ ꯃꯅꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯁꯥꯒꯤ ꯇꯨ ꯑꯗꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯛꯏ ꯂꯤꯛꯂꯥꯏ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯙꯥꯔꯦꯝ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯂꯥꯛꯏ ꯊꯣꯔꯛꯑꯣ ꯂꯣꯠꯂꯅꯣ ꯂꯦꯟꯇꯔꯟ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯊꯥꯟꯗꯨꯅ ꯌꯦꯡꯖꯩ ꯂꯤꯛꯂꯥꯏ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕꯅꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯃꯅꯤꯡꯗ ꯃꯤ ꯑꯃꯅ ꯀꯞꯄꯒꯨꯝ ꯁꯨꯠ ꯇꯧꯅ ꯇꯥꯔꯛꯏ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯦꯟꯇꯔꯟ ꯈꯪꯇꯥ ꯇꯥꯈꯤꯒꯦ ꯇꯧꯏ
ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯕꯃꯛꯇꯤ ꯇꯥꯍꯧꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯆꯤꯡꯁꯥꯡꯗꯨ ꯃꯇꯣꯝꯇ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯂꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯤꯛꯂꯥꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯨꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯆꯤꯡꯁꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ "ꯗꯥ ꯆꯤꯡꯁꯥꯡ!" ꯆꯤꯡꯁꯥꯡꯗꯨ ꯏꯉꯛ ꯉꯛꯅ "ꯂꯤꯛꯂꯥꯏ!" ꯂꯤꯛꯂꯥꯏ ꯍꯔꯥꯎꯖꯅ "ꯗꯥ ꯔꯦꯝꯗꯤ!" ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯁꯥꯗꯨ ꯅꯨꯡꯁꯨꯠ ꯅꯨꯡꯖꯥꯅꯖꯩ꯫ "ꯂꯤꯛꯂꯥꯏ, ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯔꯛꯇ꯭ꯔꯦ꯫ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯈꯣꯡꯁꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯀꯟꯅ ꯂꯥꯎꯒꯗꯕꯁꯨ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ." ꯂꯤꯛꯂꯥꯏꯅ ꯆꯤꯡꯁꯥꯡꯒꯤ ꯃꯈꯣꯡꯗꯨ ꯇꯥꯞ ꯄꯥꯏꯔꯨꯕ ꯃꯤꯀꯨꯞꯇ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯏꯅꯤꯟ ꯀꯥꯔꯛꯂꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ "ꯊꯣꯏꯕꯤ, ꯅꯪ ꯃꯐꯝꯁꯤꯗ ꯀꯅꯥꯒ ꯂꯥꯛꯏꯅꯣ? ꯅꯇꯣꯝꯇꯔꯣ?" ꯂꯤꯛꯂꯥꯏꯅ "ꯃꯥꯅꯤ, ꯑꯩꯕꯨ ꯃꯈꯣꯏꯅ ꯗꯥ ꯔꯦꯝ ꯊꯤꯔꯨꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯄꯥꯕꯨꯡꯗꯤ ꯗꯥ ꯆꯤꯡꯁꯥꯡꯕꯨ ꯊꯤꯅꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯈꯤ꯫ ꯆꯤꯡ ꯑꯁꯦ ꯏꯃꯝ ꯃꯝꯂꯦ, ꯏꯁꯨꯛꯁꯨ ꯁꯨꯛꯏ, ꯇꯁꯦꯡꯅ ꯀꯣꯛꯁꯨ ꯉꯥꯎꯔꯦ, ꯃꯥꯏꯀꯩꯁꯦ ꯑꯣꯟꯅꯔꯕ ꯃꯥꯜꯂꯦ." ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯐꯨꯛ ꯍꯧꯒꯠꯇꯨꯅ "ꯃꯐꯝꯁꯤꯗ ꯅꯪ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯂꯥꯛꯑꯣ, ꯅꯪꯕꯨ ꯃꯐꯝ ꯑꯃꯗ ꯑꯩ ꯄꯨꯒꯦ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ꯫ ꯑꯩꯅꯕꯨ ꯃꯆꯥꯕꯨ ꯊꯤꯗꯨꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯒꯦ." ꯂꯤꯛꯂꯥꯏꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤ ꯇꯥꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯐꯨ ꯀꯜꯂꯕ ꯎꯇꯨꯞ ꯑꯃꯅ ꯄꯥꯏꯔꯛꯇꯨꯅ ꯂꯤꯛꯂꯥꯏꯕꯨ ꯊꯣꯝꯃꯛꯏ꯫ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯂꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯆꯤꯡꯁꯥꯡꯒꯤ ꯂꯦꯡꯖꯨꯝ ꯃꯄꯥꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ "ꯊꯣꯏꯕꯤ, ꯁꯣꯛꯄ꯭ꯔꯥ?" ꯂꯤꯛꯂꯥꯏ ꯁꯣꯛꯇꯦ ꯍꯥꯏꯅ ꯀꯣꯛ ꯅꯣꯝꯃꯤ꯫ ꯑꯅꯤꯗꯨ ꯈꯨꯠ ꯁꯝꯅꯔꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯃꯒꯨꯝ꯫ ꯃꯇꯥꯡ ꯇꯥꯂꯛ ꯑꯁ꯭ꯋꯥꯏꯁꯤꯗ ꯈꯜꯂꯤ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯅ ꯆꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯨꯗꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯑꯣꯏꯅ ꯊꯋꯥꯏ ꯃꯥꯒꯤ ꯀꯨꯝꯍꯩꯒꯤ ꯃꯤꯇ꯭ꯔꯪ ꯂꯥꯡ ꯀꯌꯥꯅ ꯀꯨꯞꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯥꯟꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯑꯃ ꯎꯍꯟꯗꯨꯅ ꯀꯣꯛ ꯉꯥꯎꯍꯜꯂꯤ, ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯦ, ꯋꯥꯈꯜ ꯆꯔꯥꯡꯅꯍꯜꯂꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ "ꯁꯤꯗꯤ ꯌꯥꯔꯣꯏ, ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" ꯂꯥꯞꯇꯛꯅ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯃꯈꯣꯏꯒꯤ ꯅꯥꯛ ꯇꯝꯅ ꯂꯥꯛꯏꯕꯗꯨ ꯑꯅꯤꯗꯨꯗ ꯎꯔꯝꯃꯤ꯫ ꯁꯨꯝ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯂꯦꯟꯇꯔꯟꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯌꯥꯏꯔꯦꯝꯕꯅꯤ꯫ ꯃꯆꯤꯟ ꯃꯌꯥ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ, ꯃꯐꯤ ꯃꯔꯣꯜꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯂꯤꯛꯂꯥꯏꯗꯨ ꯆꯦꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯌꯥꯏꯔꯦꯝꯕꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯂꯥꯏꯖꯒꯤ ꯑꯣꯏꯅ ꯑꯣꯟꯈꯤꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯈꯨꯠꯇꯨ ꯆꯤꯡꯁꯥꯡꯅ ꯈꯪꯐꯥ ꯐꯥꯏ꯫ ꯂꯤꯛꯂꯥꯏꯅ "ꯗꯥ ꯔꯦꯝ!" ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ "ꯊꯣꯏꯕꯤ, ꯇꯞꯊꯧ, ꯃꯍꯥꯛ ꯅꯠꯇꯦ, ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯄꯥꯕꯨꯡꯅ ꯆꯠꯈꯤꯕ ꯑꯗꯣꯝ ꯃꯥꯏꯀꯩꯗ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯁꯦ." ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯁꯟꯖꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯇꯨꯡꯗꯁꯨ ꯏꯟꯅꯔꯛꯂꯤ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯗꯨꯅ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜ, ꯇꯣꯝꯕ, ꯂꯟ ꯑꯃꯗꯤ ꯕꯤꯅꯣꯗ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯂꯩꯃ, ꯑꯆꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯍꯧꯔꯤ꯫ ꯈꯣꯏꯖꯨ ꯂꯩꯈꯝ ꯈꯔ ꯑꯃꯁꯨ ꯑꯅꯤꯗꯨꯗ ꯁꯤꯟꯅꯔꯝꯂꯤ꯫ ꯊꯝꯕꯥꯜꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯄꯣꯛ ꯄꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯂꯩꯃ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ "ꯀꯅꯥꯅꯣ?" ꯂꯩꯃꯒꯤ ꯆꯤꯟꯕꯥꯜꯗꯨ ꯑꯆꯧꯅ ꯃꯦꯜꯂꯒ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ "ꯂꯥꯡꯒꯅꯨ ꯅꯨꯄꯤ." ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯀꯌꯥꯅ ꯅꯤꯜꯂꯤ꯫ ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯉꯥꯡ ꯀꯞꯄꯒꯤ ꯑꯃꯗꯤ ꯆꯦꯟꯕ ꯆꯣꯡꯕ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯀꯌꯥꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯍꯜꯂꯤ꯫ ꯂꯩꯃꯗꯤ ꯀꯤꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗ ꯂꯩꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯆꯥꯅꯨꯄꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯈꯟꯖꯤꯟ ꯈꯟꯖꯤꯟ ꯂꯩꯃꯗꯤ ꯀꯞꯂꯦ꯫ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯊꯃꯣꯏꯅꯨꯡꯗ ꯀꯞꯂꯤꯕꯅꯤ꯫ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯅꯤ꯫ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯒ ꯁꯟꯖꯣꯏ ꯍꯣꯏꯒꯁꯨ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯃꯥꯏꯀꯩ ꯀꯛꯉꯥꯎꯅꯅ ꯆꯦꯜꯂꯛꯏ꯫ ꯑꯍꯟ ꯃꯇꯝ ꯑꯣꯏꯕꯒ ꯁꯟꯖꯣꯏꯗꯤ ꯋꯥꯕꯅ ꯍꯥ ꯍꯥ ꯀꯥꯝꯂꯦ꯫ ꯃꯆꯥ ꯃꯈꯩꯅ ꯃꯥꯡꯗ ꯆꯦꯜꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯨꯡꯗ ꯂꯥꯛꯂꯤ꯫ ꯎꯁꯥꯁꯤꯡ ꯑꯗꯨ ꯍꯩꯊ ꯍꯩꯊꯗꯅ ꯕꯣꯝ ꯕꯣꯝ ꯇꯨꯊꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯌꯥꯝꯅ ꯄꯦꯟꯗꯅ
ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯠꯀꯅꯤ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯀꯅꯥꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ, ꯊꯥꯔꯣꯏ, ꯁꯨꯡꯊꯥ ꯊꯥꯔꯣꯏ, ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯁꯟꯖꯣꯏ ꯋꯥꯔꯛꯄꯒ ꯀꯩꯒ ꯄꯨꯂꯞ ꯎꯁꯥ ꯑꯃꯗ ꯄꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯆꯤꯡꯁꯥꯡꯂꯛꯄꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯣꯟꯈꯠꯂꯤ꯫ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯈꯣꯡꯅꯥꯡꯈꯣꯡ ꯃꯄꯥ ꯌꯧꯔꯦ꯫ ꯊꯝꯕꯥꯜ ꯍꯣꯏꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨ ꯂꯪ ꯑꯍꯤꯡꯕ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯄꯗ꯭ꯔꯛ ꯇꯥꯗꯨꯅ ꯄꯨꯂꯞ ꯍꯥꯏꯊꯔꯛꯏ꯫ ꯂꯟꯅ ꯊꯨꯅꯃꯛ ꯆꯦꯟꯁꯤꯜꯂꯒ ꯂꯤꯛꯂꯥꯏꯕꯨ ꯉꯥꯛꯂꯤ꯫ ꯏꯁꯤꯡ ꯈꯔ ꯂꯥꯏꯕꯛꯇ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯍꯜꯂꯤ꯫ ꯊꯝꯕꯥꯜꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯕꯨꯡꯉꯣ ꯂꯟ, ꯅꯍꯥꯛꯅꯅꯦ ꯑꯩꯅ ꯆꯩ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯊꯝꯃꯤꯕ ꯖꯒꯥ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯇꯧꯊꯣꯛꯎ꯫ ꯃꯥꯒꯤ ꯁꯔꯨ ꯁꯔꯥꯡ ꯂꯩꯔꯝꯒꯅꯤ꯫ ꯄꯣꯠꯂꯣꯏꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯩꯅ ꯆꯥꯛꯇꯕꯒꯤ ꯐꯨꯝꯈꯤꯕꯅꯦ, ꯃꯄꯥꯅꯁꯨ ꯄꯥꯝꯈꯤꯗꯕ ꯄꯣꯠꯂꯣꯏꯕ ꯑꯗꯨ꯫ ꯂꯟ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯣꯝꯄꯥꯛꯇꯨ ꯄꯥꯏꯗꯨꯅ ꯇꯧꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯇꯣꯝꯕꯒ ꯊꯝꯕꯥꯜꯒꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯤ꯫ ꯆꯤꯡꯁꯥꯡꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯕꯤꯅꯣꯗꯇ ꯂꯦꯡꯒꯣꯜꯂꯤ꯫ ꯈꯪꯍꯧꯗꯦ ꯃꯊꯛꯇꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯪꯊꯔꯛꯇꯨꯅ ꯕꯤꯅꯣꯗꯄꯨ ꯐꯥꯎꯔꯦꯡ ꯂꯦꯡꯉꯝꯃꯤ꯫ ꯆꯤꯡꯁꯥꯡꯂꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯆꯣꯡꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ, ꯕꯤꯅꯣꯗ! ꯏꯈꯪ ꯈꯪꯍꯧꯗꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯝꯕꯥꯜꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯂꯝꯃꯤ꯫ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯗꯨ ꯃꯨꯠꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯁꯥꯍꯨꯝ ꯀꯌꯥ ꯍꯨꯝꯂꯛꯂꯤ꯫ ꯇꯣꯝꯕꯅ ꯍꯌꯨꯝ ꯍꯌꯥꯍꯣ, ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯗꯣ, ꯊꯋꯥꯏꯌꯣ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯁꯥꯔꯤꯕ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯍꯩꯖꯤꯜꯂꯤ, ꯘꯤꯁꯨ ꯇꯩꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯟꯁꯨ ꯌꯣꯝꯄꯥꯛ ꯇꯧꯔꯝꯕꯗꯒꯤ ꯃꯈꯨꯠ ꯅꯥꯝ ꯑꯃ ꯃꯊꯟꯇ ꯂꯩꯊꯦꯛꯆꯔꯛꯏ꯫ ꯁꯟꯖꯣꯏꯅ ꯕꯤꯅꯣꯗꯄꯨ ꯀꯣꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯃꯤꯟꯅꯕ ꯐꯪꯗꯅ ꯕꯤꯅꯣꯗꯇꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯂꯥꯛꯄ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯑꯗꯨꯃꯉꯥꯏ ꯀꯞꯇꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯄꯅ ꯍꯦꯟꯅ ꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯊꯧꯅꯥ ꯐꯅ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯔꯒꯦ ꯈꯟꯅ ꯂꯤꯛꯂꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯂꯟꯗꯒꯤ ꯌꯣꯄꯥꯛꯇꯨ ꯂꯧꯔꯒ ꯇꯧꯕ ꯍꯧꯔꯛꯏ꯫ ꯊꯝꯕꯥꯜ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ꯫ ꯃꯈꯨꯠꯇꯒꯤ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯏ ꯑꯃꯨꯛ ꯂꯧꯏ꯫ ꯆꯔꯨꯒꯤ ꯃꯤꯇꯝꯗꯨꯗ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯤ꯫ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯇꯣꯝꯕꯅ ꯍꯩ ꯍꯌꯥꯍꯣ, ꯍꯌꯨꯝ, ꯅꯥꯇꯦꯐꯝꯗ ꯇꯦꯔꯣ, ꯅꯥꯍꯟꯐꯝꯗ ꯍꯜꯂꯣ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯥꯔꯣꯏ ꯅꯈꯣꯏꯅ ꯂꯩꯐꯗꯦ꯫ ꯂꯟꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯗꯅ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯆꯤꯡꯂꯒ ꯂꯩꯔꯦ꯫ ꯂꯤꯛꯂꯥꯏ ꯌꯣꯝꯄꯥꯛꯇꯨ ꯄꯥꯏꯗꯨꯅ ꯇꯧꯕ ꯂꯦꯞꯇꯦ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤꯁꯨ ꯀꯥꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯐꯤꯕꯝ ꯁꯣꯛꯂꯦ꯫ ꯃꯁꯥꯁꯨ ꯂꯣꯏꯅ ꯆꯣꯛꯊꯔꯦ꯫ ꯑꯗꯨ ꯃꯥ ꯍꯟꯕ ꯂꯩꯇꯅ ꯊꯧꯅꯥ ꯑꯗꯨꯒ ꯏꯔꯣꯏꯅꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯅꯣꯗꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯡꯁꯣꯡ ꯑꯃꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯁꯟꯖꯣꯏꯅ ꯆꯦꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯝꯕꯥꯜꯅ ꯇꯍꯥ ꯈꯥꯝꯃꯤ꯫ ꯉꯥꯏꯈꯣ, ꯃꯍꯥꯛꯄꯨ ꯈꯥꯝꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯃ ꯄꯤꯔꯛꯏ꯫ ꯆꯐꯨ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ, ꯅꯃꯤꯠꯅ ꯆꯦꯠ ꯑꯣꯏꯁꯤꯜꯂꯨ, ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯅꯊꯧꯅꯤ꯫ ꯈꯨꯔꯨ ꯀꯨꯟꯅ ꯐꯝꯃꯨ, ꯑꯇꯣꯞꯄ ꯋꯥꯈꯜ ꯆꯣꯏꯊꯣꯛꯀꯅꯨ꯫ ꯅꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯡꯉꯨ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯄꯥꯡꯉꯛꯀꯅꯨ꯫ ꯅꯍꯥꯛꯅ ꯄꯨꯔꯤꯕ ꯁꯤꯟꯊꯥ ꯑꯗꯨꯃꯛ ꯁꯣꯏꯔꯦꯟꯒꯤ ꯁꯤꯟꯊꯥꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯒꯤ ꯁꯤꯟꯊꯥꯕꯨꯅ ꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯅ ꯄꯨꯒꯗꯣꯔꯤꯕꯅꯤ꯫ ꯁꯟꯖꯣꯏ ꯆꯐꯨ ꯑꯗꯨ ꯂꯧꯗꯨꯅ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯅ ꯊꯝꯕꯥꯜꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯋꯥꯈꯜꯗ ꯈꯟꯈꯤꯗ꯭ꯔꯦ꯫ ꯍꯦꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕꯒ ꯑꯉꯥꯡ ꯑꯃꯅ ꯅꯥꯀꯣꯡ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯩꯅ ꯍꯥꯏꯔꯛꯂꯤ, ꯏꯄꯥ, ꯅꯪꯅ ꯄꯥꯏꯔꯤꯕ ꯆꯐꯨꯗꯨ ꯅꯆꯥ ꯑꯍꯟ ꯑꯃꯗꯤ ꯑꯇꯣꯝꯕꯒꯤ ꯊꯋꯥꯏꯅꯤ꯫ ꯆꯐꯨ ꯑꯗꯨ ꯑꯁꯨꯝꯅ ꯄꯥꯏꯗꯨꯅ ꯂꯩꯔꯗꯤ ꯅꯆꯥ ꯑꯅꯤꯁꯦ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ꯫ ꯅꯆꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯆꯐꯨꯗꯨ ꯂꯩꯃꯥꯏꯗ ꯊꯝꯃꯨ꯫ ꯁꯟꯖꯣꯏ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥꯈꯜꯅ ꯀꯟꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯂꯝꯕꯗꯒꯤ ꯃꯥꯏꯕ ꯇꯣꯝꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯊꯕꯥꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯄꯥꯏꯁꯤꯟꯖꯔꯛꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯇꯧꯔꯤꯕꯗꯨ ꯎꯏ꯫
ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯖꯤꯛ ꯐꯥꯎꯕ ꯂꯩꯊꯣꯛꯂꯨꯕ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯇꯣꯝꯕ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯉꯛꯅ "ꯇꯥꯗꯥ!" ꯆꯪꯁꯤꯟꯒꯦ ꯇꯧꯖꯩ꯫ ꯑꯗꯨꯃꯛꯅ ꯍꯦꯛ ꯇꯧꯕꯒ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨ ꯃꯊꯟꯇ ꯂꯦꯡꯂꯛꯏ꯫ ꯃꯗꯨ ꯂꯦꯡꯂꯛꯄꯒꯤ ꯈꯨꯗꯝꯗꯤ ꯐꯠꯇꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯊꯝꯕꯥꯜ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ꯫ ꯂꯤꯛꯂꯥꯏꯅ ꯑꯁꯨꯝ ꯌꯣꯝꯄꯥꯛꯇꯨꯅ ꯇꯧꯔꯛꯄꯗꯒꯤ ꯈꯣꯡꯒꯤ ꯁꯔꯨꯛꯀꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯅꯣꯟꯊꯔꯛꯏ꯫ ꯂꯤꯠꯂꯤꯕ ꯃꯊꯛꯀꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯅꯨꯡꯗ ꯂꯪꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯁꯔꯨꯁꯤꯡꯗꯨ ꯀꯣꯠꯄ ꯍꯧꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯏꯔꯦꯝꯕ ꯅꯨꯡꯁꯤꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯖꯔꯛꯏ꯫ ꯊꯃꯣꯏ ꯄꯦꯟꯅ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯁꯅꯥ!" ꯂꯤꯛꯂꯥꯏꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯐꯠ ꯌꯦꯡꯂꯨꯏ꯫ ꯌꯥꯏꯔꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ "ꯗꯥꯏꯔꯦꯝ!" ꯊꯝꯕꯥꯜꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯁꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯗꯥꯏꯔꯦꯝ ꯅꯠꯇꯦ, ꯊꯋꯥꯏꯗꯨꯅꯦ!" ꯂꯤꯛꯂꯥꯏꯗꯨ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯟꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯅ ꯆꯤꯛꯂꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥꯗ ꯏꯈꯦꯡ ꯐꯥꯎꯅ ꯁꯥꯡꯂꯕ ꯈꯨꯖꯤꯟ ꯑꯃꯅ ꯈꯣꯜꯂꯛꯏ꯫ ꯆꯩꯅꯥꯅ ꯌꯣꯝꯂꯤ ꯂꯤꯛꯂꯥꯏ ꯑꯗꯨ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯥꯎꯔꯒ ꯈꯥꯡꯂꯤ꯫ ꯊꯝꯕꯥꯜ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯪ ꯑꯍꯤꯡꯕ ꯑꯗꯨ ꯂꯤꯛꯂꯥꯏꯗ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯪꯉꯛꯏ꯫ "ꯂꯪ ꯑꯗꯨ ꯅꯅꯥꯛꯇ ꯊꯝꯃꯨ꯫ ꯅꯁꯥꯒ ꯁꯥꯒꯣꯟꯅꯧ꯫ ꯀꯔꯤꯁꯨ ꯃꯍꯥꯛꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ." ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯏ꯫ ꯈꯣꯡꯒꯤ ꯁꯔꯨꯛꯁꯤꯡꯒꯤ ꯁꯔꯨꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯀꯥꯏꯔꯛꯂꯤ꯫ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯤꯀꯨꯞꯇꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯍꯥꯛꯄꯨꯁꯨ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯥꯔꯛ ꯑꯃꯗ ꯇꯨꯡꯂꯣꯝꯗꯒꯤ ꯆꯤꯡꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯂꯛꯏ꯫ ꯈꯥꯔꯤꯕ ꯂꯪ ꯑꯍꯤꯡꯕꯒꯤ ꯁꯔꯨꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯝꯕꯥꯜꯗꯁꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯪꯂꯒ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯦ꯫ ꯋꯥꯔꯨꯒꯅꯨ ꯄꯨꯝꯅꯃꯛ꯫ ꯑꯩꯅ ꯅꯣꯏꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ." ꯁꯤꯟꯗꯨꯔ, ꯌꯥꯝ, ꯆꯦꯡ ꯑꯅꯧꯕ, ꯌꯥꯏꯉꯪ, ꯃꯩꯇꯥꯜ ꯑꯁꯨꯕ, ꯂꯩ ꯑꯉꯥꯡꯕ ꯃꯌꯥꯝ ꯑꯃꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯊꯝꯕꯥꯜꯒꯤ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯇꯝꯅ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯈꯨꯠꯇꯨꯅ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯏꯃꯨꯛ ꯉꯥꯡꯉꯛꯅ ꯁꯟꯖꯣꯏꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯂꯤꯛꯂꯥꯏꯅ "ꯏꯅꯦ, ꯄꯨꯝꯅꯃꯛ ꯁꯤꯗ ꯂꯩꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯤ?" ꯊꯝꯕꯥꯜꯅ "ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯇꯣꯝꯇꯈꯛ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯏꯅꯦ ꯃꯥꯒꯤ ꯃꯌꯥꯝꯗꯨ ꯇꯥꯛꯀꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯏꯅꯦꯅ ꯈꯪꯍꯟꯒꯦ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯂꯨ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ, ꯂꯥꯏꯖꯒꯤ ꯀꯥꯗꯨ ꯊꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯈꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯩ ꯊꯥꯒꯗꯕꯅꯤ꯫ ꯀꯦꯔꯣꯁꯤꯟ ꯃꯩꯈꯦꯠ ꯑꯗꯨꯅꯆꯤꯡꯕꯁꯨ ꯃꯌꯨꯝꯃꯛꯇꯒꯤ ꯄꯨꯔꯛꯎ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯃꯩꯅ ꯊꯥꯗꯣꯛꯑꯝꯃꯨ." ꯂꯤꯛꯂꯥꯏꯅ "ꯏꯅꯦ, ꯃꯇꯧ ꯀꯔꯝꯅ?" ꯊꯝꯕꯥꯜꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯍꯪꯒꯣꯏꯅꯔꯕ ꯀꯤꯅꯔꯕ ꯌꯨꯝꯅꯦ꯫ ꯃꯃꯥꯡꯗ ꯃꯩ ꯊꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯈꯥꯝꯈꯤꯕꯅꯤ꯫ ꯅꯍꯥꯛ ꯊꯧꯅꯥ ꯂꯩꯌꯨ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯁꯛꯂꯣꯟ ꯑꯃ ꯍꯦꯛꯇ ꯂꯪꯂꯛꯄ ꯌꯥꯏ꯫ ꯃꯗꯨꯗ ꯅꯪ ꯄꯟꯊꯒꯅꯨ." ꯂꯤꯛꯂꯥꯏꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯎꯆꯥꯟ ꯃꯩꯔꯥ ꯑꯃ ꯆꯝꯂꯒ ꯆꯤꯡꯗꯨ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯃꯐꯝꯗ ꯄꯤꯔꯤꯕ ꯆꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯑꯀꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯂꯧꯕꯨꯛꯇꯨ ꯐꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯅꯤ ꯐꯟ ꯐꯟ ꯆꯣꯡꯉꯛꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯑꯌꯦꯠꯄ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯁꯨꯈꯪ ꯈꯪꯗꯕ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯂꯩꯋꯥ ꯀꯌꯥꯅ ꯈꯪꯗꯨꯅ ꯎꯗꯕ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯗꯨ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯛꯏ꯫ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯜꯗꯗꯤ ꯂꯦꯞꯂꯤ꯫ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ꯫ ꯂꯝꯕꯤꯗꯨ ꯏꯃꯝꯁꯨ ꯃꯝꯂꯦ꯫ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯏꯁꯤꯡ ꯁꯥꯟꯅꯕꯒꯨꯝ ꯆꯣꯔꯣꯛ ꯆꯔꯥꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯈꯣꯡꯀꯥꯞꯇꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯀꯣꯟꯊꯣꯡꯆꯩ ꯁꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯦ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯟꯅꯅ ꯃꯁꯥꯒ ꯀꯩꯒ ꯅꯝꯊꯨꯔꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯏꯪꯂꯒ ꯂꯩꯕꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯏꯔꯥꯛꯅꯒꯗꯧꯔꯦ꯫ ꯏꯁꯤꯡ ꯌꯥꯏ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯅ ꯁꯝꯂꯥꯡꯅ ꯃꯩꯊꯣꯡ ꯄꯨꯝꯕ ꯍꯨꯝꯖꯤꯟꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯂꯦꯞꯂꯤꯕ ꯂꯥꯏꯖꯅ ꯂꯤꯛꯂꯥꯏꯕꯨ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯐꯅ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯖꯩ꯫ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫
ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯁꯥꯡꯊꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯤꯛꯂꯥꯏꯗꯨ ꯈꯦꯛ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯂꯒ ꯏꯃꯝ ꯃꯝꯁꯤꯜꯂꯕ ꯑꯃꯨꯕ ꯄꯨꯕ ꯂꯩꯆꯤꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯕꯨꯛꯅꯤꯡꯗꯨ ꯄꯦꯟꯅ ꯂꯥꯎꯖꯔꯛꯏ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯃꯔꯨ ꯐꯪꯅ ꯍꯥꯠꯀꯅꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯆꯩꯊꯦꯡ ꯑꯗꯨꯗꯤ ꯏꯇꯣꯝꯇ ꯐꯪꯒꯗꯕ ꯅꯠꯇꯦ ꯅꯈꯣꯏꯁꯨ ꯐꯪꯉꯣ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯩꯊꯦꯡ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅ ꯐꯪꯉꯣ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ